Speaker Thoksam Saitraba Tangasi Kanam Tiaudana, Masamatanta, Delita Paisingre, Manipur Rasniti Humba Lakpian Lady, Sisipur Gitoibung Bazar, Kuki Leisabi, and Huranbagi Party Heidi. Modern Deba Security Forcing is supply to Bateki Gadi, Cookies and Hizek Tokibatu, Narang Pankre. Mitop Sanslak Pamadi Popi Taba Tingnaba, Hanadagi, Satarak Palangaki Kong Tangsing, Leperoi, Karigumbamata Hizeki, Etiki member singer, so send made the Ebida, Karida, Tabangi or a topa meter singi post Amatobada, Etipunapu, Hunbesaiba, Siatoraga, Karemnaba Yam, Taunai. Madu tawbigano post ato purely personally AT gi thamata da mari lenade masagi pampam da phongdok sabani any option oiba statement AT gi high skill control room natraga PR ro gi thorakadabani maduna cheba makhai miyam ne AT apun bu nungai taba tawbigano haina arambai tengon ni PR or ro bingang pharak na phongdorokli KCP PWG da Yaoshang Thabal Chongba Yararoi haina miyam da khangalakli mathang gi update ta khaidem ba khangan badagi matang lakhosagi mayam na Yaoshang gi saruma oriba Thabal sinbi gi haidagadi soidana tawgodaba sexingada hiram kar haizage ahanbada Thabal siliba committee club association natraga Leisabi Kanglup aduna pangthok Turiba Thabal Chongba adu ngak senaba volunteer hana sem saduna thamgadabani amadi pungadaba misingdugi hairap sanagadaba volunteer sem sagadabani ani subada Thabal siriba singna Thabal mafamna mayaka ba chinjak yu ganja heroin etc sinabada kanba warep lauduna Thabal hawdringai hana mayam khangadabani kariguma sinaramba tarabati siliba singna pharaga marilena ba singda sinaba amadi warak watem gadabani ahum subdi pai puhangtatagi chanaraga puthoktura lakpa augri hangzen chongba haina su khangnariba Thabal chongba sida phijeta miyamna yengbada natraga hunai siga sanadaba phije sing setuna chongba Yararoi haina akan wafam seliba singna lakthoduna khanggadabani mari subadalam tamasi tangduna tadabana maram oraga nupina chathaba miyot minai crime against women hengdakli balam dama oibana Thabal chongba lakadoriba nupi masa singbu laikai duki maira paipi club amadi seliba singna tongan babulum terasing khaidokuna masi maram nupi masa sing kari tauri habi singgadabani manga subada Thabal chongpamda medical team amadi ambulance singba khudong saragadi thamgadabani taruk subada mama mapa amadi mabung mapa oriba singna masa nupi masa mache singbu kumna senagadabani Thabal chongba yawodoriba Leisabi singna sakhangnagadaba singa Thabal pham tharokuna chaminaroidabani tare subada Thabal chongpamdagi yamdrabada 50 meter lamna gari khampham sem saduna Ambigadabani, Masi Kudong Sadaba, Maham Singda, Maham Duka, Sanana, Senbibi, Nipan Subada, Thabal Chongba Unity Purak Nabagi, Pambay Mahin Baoina, Undamina Puruk Kudimak Saruk Yabi, Hydra, Siliba Singna, Pauzen, Pibigabani, Mapan Subada, Irang to Tukan, Maham Singda, Mangzabani Hanga, the Madam Oibana, Thabal Semidabana Hena Pagani, Matakta Panzeri Hiram Sing, a single and celebrity, toning the Batok Tokpadagi, Ganba Karamakai, Gamgani Amadi, Thabal Chongba Siparam 9 Amadi, Niom Kanglangana, Chongba, Oigani Taze, Hiram Mas Yaw the Bawat by the Miawgani, Madu the Siliba Singer Hapsinduna, Hena Pazaba Thabal Chongba, Oina Bohana View. Yaoshangda abetaina bagina mada nupi singda khudong sadaba kaya thok kadaba maramna abetaina ba pesa garina singba singasi laigi oina khak pangthokpana sum oigani khanjei pumna mapu khurumjari imalebakna yefari haina khaide ba khangan bana phongdorli Kuki volunteer Yararoi farabadi DC amasung Yasmina daita pugodabani kotu Menmara TNNA huran chinthi tawba PDF ki ani kaptuna hatkre